East Manipur Meng tabiribasingbu taramna okjari. Mamingtagi Manipur lengak leri haibadu kayam kuina utkigadoribano. Mamang sahi 2023 gi May 3 Manipur da Thokliba lan asi tha kun hellakle. Lan asina Manipur Miyam leita handre supam nofam khangandre mairoi sing nena tana mahi tamba fangdre. Lan asina mioi lising humpu hena tongan relief camp singda awaba punsi marel amada leiri. Masigi mathakta Manipur Miyamna Manipur gi ching amasung tam animakta maning tamna satok jasin tawduna lalol itiki thabak ngamduna leiri. Wariba fibam asida Manipur lengakna lan asi loisinaba haujik fawba lokotpam thokpa thabak amata lokotna leiriba asi yamna lali. Lengak asi mamingtagi oina leibane haibasi leibak miyamda kayam kuina utkigadoribano. Lengak asi leina leipak miyam karigidamakta awaba nangahlibano. Masi mikhalgi matamda voter oiriba miyamna khanduna thagatkiba miyamgi mihutsing asi leibak miyam otnaba leiribra haina miyamna hangnarakle. Aduna Manipurgi lengak loisingna mamingtagi oina masa nungairaga loire magi imunggi mioising soktraga loire Manipur miyamgi awaba lengak loisingna khangpham thokte haibagi maongda leiriba asinadi miyam amasung lengak loisinggi marakta achouba lan ama thoroknabagi maram soidana oigani. Manipur da Thokliba lan asi Manipur amasung Bharat lengak anina amatu oina kok sungsinnaduna loisinaba honaba ngamdre. Lan asida Manipur thugainaba honariba kuki narco terrorist sing ngakthoknaba khun ngakpasing amadi arambai tengolgi kangbusing thoraktuna maraibak ngaknaba honabada Bharat lengakna aranba miyeng yengba horakle. Loinana khun ngakpasing phaba amadi nongmai kaptuna hatpa makoigi mathakta NSA panduna phagatkani haibagi thabak fawba chatharakle. Madunadi Manipurda landarakliba narco terrorist sing asibu thengnanaba mioi amata thorakpa yaroi haibaga chap manai haina khalli. Wariba fibam asida Manipurgi lengaknasu ichang thongna Bharatki Prime Minister amada te Union Minister sing unaduna lan asi loisinaba taksinbasu ngamdre. Prime Minister nasu Manipur miyam waninglaga wajau sininglaga sijau haibaromda laithokpaga chap manare. Bharat lengakna uliba thawong asidi Manipur asi Bharatki loilam gum khanduna hanthaba mityengda yengduna awa maisa langhanaba honaba mali haina lawba yai. Bharat lengaki thawong asi ngasi fawba Manipurgi Chief Minister amadi atai Minister loinana MLA singna khangdana leribasi karigino. Lengak ama leina yeknabana landaraktuna kangkhong chairaba misimina thoklaba leifam chafam khangdraba fawba lengak loisingna maraiba kannaba lawfam thokpa thawdang adu lawduna nungaiba punsi marel amada ningaidana leithoklibasi karigino. Bharat Sarkarna Manipur miyambu nungsiraba Manipurbu Bharatki manungda leiba state amani haina khanba tarmlabadi haujik Manipur miyamna wariba asi waramloi. Manipur da Thokliba lan asi Bharatki state amada tholokpa oiramlabadi PM Narendra Modi tuminna laisillamloi khudakta lan loisinduna maraibak miyambu nungsiba Prime Minister amani haibadu thabakna soidana takma ngamgani haina khalli. Aduba haujik Manipurga suk warba matam asida Manipurgi Chief Minister na pangdabagi saklon lawduna Delhi luchingbasing unaduna lan asi loisinaba honaba ngamdribasi yamna lali. BJP gi lengak sasan matam asida anisuba chahi taret khuntakpa haibadu oiduna Manipur pumang manghannaba Bharat Sarkarga lawtunaba ama yauraga chatharabra haibasi miyamna chingnaba ama fawrakle. Masi Manipur lengakna maraibak amadi leibak miyam nungsiba adu thabakna utpa ngamdana leiriba asinani. Haujiksu Manipurgi Chief Minister na lan asi loisinaba mayek sengba thabak amata baikhatpa ude. Nongmagi matam haukinaba thoaba tawduna lei haibasi Manipurgi miyamna tasengna uba fangli. Maduna mamingtagi oina Manipur lengak leiraga lengak loising nungainaba oina tawbadi yamna langani. Atuba matamda Chief Minister na luchingduna all political party gi mifam kauduna Manipur kannaba lawfam thokpa tawdang lawnaba honasi. Loinana BJP gi manungda leiriba minister amadi MLA singbu amata oina CM na khomjinduna apunba thongna pangal sagatuna Manipur kannaba lawfam thokpa tawdang adu lawba chungani.